Lakhipuronline puthokchaba Mars ki tang ani yumsakaisa numit ki Khomjinba Pao tabirasi. Ahanbada maroi Pao. Fulertal-Jiribam National Highway Contractorate ki bypass lamlongda Thanggal General ki Mitam khinnaba warep loukhre. Sagnairaba aiba Sahitya Academy Award oinam nilakanthana laikidabada makhatana awaba phongdoknarakli. Barak Tampak ki mafam-mafamda dharmagi oiba harau tayambaga loinana Mahasibaratri ki thorom pangthokre lai khuramba lakpa mioi ani sire. Armed Forces Special Powers Act ki makhada Assam sinbathungna makhatana tha taruk amaga disturb area lauthokre. Ukraine ki mathakta Russia na chathaba lanjangda Ukraine da medical tamduna leiba Bharat macha ama sire amasung Assam da mioi 12 COVID positive oiba thenglakre laichada sina ngarang su mioi amata si ki bagi paw leite. Hauzik mapung oiba paw tabirasi. Kasar jila ki Lakhipur subdivision ki manung chanbada leiba Chingya lekai chaukhot marupna sinduna Fulertal oinam Baladev Road manakta mifam ama pangthokre. Mars ki tang ama leibak pokpa numita Naurem ibungobina mayai tangba lauduna pangthokiba mifam asida Fulertal bypass ta Thanggal General ki mitam ama khinbagi matangda tongan balup kaya marongga loinana khananena khre. Mifam asida Kangabam Santi Kumar, Ngangom Niranjan, Kaisam Champalal, Yumnam Nadia Chan, Ngangom Basanta Kumar, R.K. Sanahal, Yumnam Mani, Khomjinba Ongbi Aruna Devi, Khaidem Kanta amasung oinam biramani na chingba mioi singna daista phangki. Mifam na kupna khanaraba matungda Fulertal-Jiribam National Highway Contractorate ki bypass lamlongda Thanggal General gi mitam ama athuba matamda khinnaba warep lauki. Hiram asigi matangda loop kaya gi mute singa loinana local MLA gi khuthangda Assam gi CM da memorandum ama athuba matamda pisinba haina warep nakhi. Thanggal General gi statue lingbagi maramda khanani nakhoi matungina koina tongan do sangstan sing koi maira paibi leiri athoba ningsen group leiri muitei pukoi group leiri tongan ba koi athoba sangstan siga lonena kana khiba wa ofam de haiba Thanggal General statue ase apna mohusha tan khiba 2007 tan khiba hai mafam simakta da aje khenabi damakta koi mathau taba khongjang junction ba memorandum pisan ba amasung akoi gi loop mayam gi प्रतिनिधि khara chalaga MLA da unaba MLA khutang da CM da jogdana akoi thabog se pangthokpui damakta asigi mifam masena koi amatoi ba wari ba se lauki. Narol Khorirol Silup Assam Manipuri Short Story Society India Manipuri Sahitya Parishad Assam Lakhipur District Committee Nahamarup Kasar Maladesh Assam Jananeta Irabot Memorial Society na chingbalup singna ngarang leibak pokpa numita sagnai raba aiba Sahitya Academy Award oinam nilakanthana laikidabada Khorirol Sanglen Lakhipur da Naharol Khorirol Siluki hanagi President Ingudam Binot na mipama po oiduna awabo phongdokpagi mipama mapangthokre. Mipam asida Manipuri Short Story Society ki Vice President Khaidem Kanta Manipuri Sahitya Parishad Assam ki Vice President Ngangom Basanta Kumar, Naharol Khorirol Siluk ki Nauna Khalaba President Thokchom Bishanath, Oinam Manoranjan, Thokchom Nalini Kumar, Sagapam Biren, Ingudam Nilbir, Laimayum Ibungohal Sarma amasung Oinam Bidamani na chingba mioi singna Lakhidraba aiba sina hinglingaida pangthokpiramba thabak thoram sing palladuna wangangki. Matungda Lakhidraba ki thawai mirelna Lairamlenda ingna chikna leirunaba minute ani tumina leptuna taibang mapugi mafamda thaunijaki haina Naharol Khorirol Siluk ki Vice President Konthaujam Nandababu ki cherol amada phongdoragli. Wari masagi lai namka handokpidna mapan Manipur da leiba ekoina Manipur da matamda 2012 ni mana academy translation prize phangbasi 2012 ki December ki tang kunda aki khaidorok pani ba adugi award hari ba lari singsuda adugi translate mayam do da compete tawraga ekhoi gi ja inam ni kanthana handokwa koi gi bistia corona na Sahitya Academy lorok ba hise masi maitei gi da amuk matung da ngamgadra ngamoidra haibse ben thajawli wangod leibo pot amani ko Bengali jam hairam ba jai ko adugo better yum khoina accept tawse Bengali karo na accept tawse masi de khoina yam na tangwa ama oiragani haina thamjari. Barak Tampak ki mafam da dharmagi oiba harau tayambaga loina nangarang Mahasibaratri ki thorom pangthokre.
Bubon Chingda ngarang pangthokiba Mahasibaratri gi thoramda miyoi lak marirom lai khuramba lakna ki haina Bubon Laisangi Seba Committee na phongdokre. Nakal amaromda lai khuramba lakpa miyoi ani sikibagi pau phangli. Silchar Bilpar gi Bikramjit Pal koba miyoi ama Bubon Ching kakhalakpagi lambida wantharakpadagi mahakpo ambulance ki matengna Silchar Medical da pukhatpada laikannaba nangdana siki. Lai khuramba lakpani haiba nupi amagi asibakchang Bubon Ching gi manakta leiramba thengnakre masak mamingdi khangma ngamdri haina pawasina makhatari. Armed Forces Special Powers Act ki makhada Assam sinbathungna makhatana Thataruk Disturb Area lauthokre. Assam lengakna February gi tang 19 ing kumja lising aniga kunithoi dagi hauduna Armed Forces Special Powers Act lising amaga chama panyang hinipan gi ahum suba section gi makhada act asigi makhada Thataruk amaga Disturb Area lauthokibani. Panbayai matam kaya gi mamang dagi awang nokpoki tongan ba CSO sing amadi miyoi kayana act asi lauthokhinaba dabi tawduna lakibani. Ukraine gi mathakta Russia na chathaba lanjangda Bharat macha ama sire. Mahak ngarang leibak pokpa numita Ukraine gi Kharkiv city da Russian landmi gi makuta sikibani. Leikhidraba miyoi adugi maming Nabin Serkharappa kawi chahi kunma thoini. Karnataka rajya gi Haveri jila dagini Kharkiv National Medical University gi mahiroini. Mahakna Ukraine gi local matam ayuki pung 8 rong taba matamda lambida thoglaktuna chana thangnabagi pochai leinaba honaringeda Russian force na kapsilakpadagi mahak sikibani hairi. Prime Minister Narendra Modi na laikhidrabagi apokpaga wari sanatuna imung manungi awabada sarugyaminakre. Karnataka ki CM Basbaras Bomaina Nabingi hakchang Bharata puraknanaba mari leinaba singa wari sanakre. Haksel loisangi pawmatung ina Assam da hokiba pungkun marida miyoi lising ani chabriga humbutramapan changning chathabada miyoi 12 COVID-19 na naba thengnakre. Positive obagi chang chada 0.9 oiri. Laichat asina Assam da ngarang su miyoi amata sikibagi paw leite. Manipur gi haksel loisang na thokpa pawmatung ina miyoi kun COVID-19 positive oiba thengnakre. Positive obagi chang chada ahum oiri. Laina asina ngarang Manipur da su miyoi amata sikibagi paw leite. Aroibada maroiba paw amukhanna. Fulertal-Jiribam National Highway 38 ki bypass lamlongda Thanggal General ki Mitam ama khinnaba warep loukhre. Saknairaba aiba Sahitya Academy Award oinam nilakanthana laikhidabada makhatana awaba phongdoknarakli. Barak Tampak ki mafam da dharmagi oiba harau tayambaga loinana Mahasibaratri ki thorom pangthokre lai khuramba lakpa miyoi ani sire. Armed Forces Special Powers Act ki makhada Assam sinbathungna makhatana Thataruk amaga Disturb Area lauthokre. Ukraine gi mathakta Russia na chathaba lanjangda Ukraine da medical tamduna leiba Bharat macha ama sire amasung Assam da miyoi 12 COVID positive oiba thengnakre. Laichat asina ngarang su miyoi amata sikibagi paw leite. Lakhipuronline YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare.